All of you, good morning. Agang sa mamangi class ta Manipuri nasom haiba live sigi tara suba para maruki matau aibana B Manishna Sarama Shastri haiba paraje takpa nainaba hogre aduna ngasi sargi channel sigi makha jathara poina page number 50 page number 50 khogi second paragraph yang jiko second paragraph ki first sentence da muna yang jiko mama gida khogi maru makhal ahum gida ahum suba bundu hai gase yogre ko aduna ngasi makha lokthorake muna taji adum khangda ba matang yawro ga sidum hayang Google Meet ki class ta dum hangau ko yani ko okay Mitai luanda hana yainau kona marup sanau haiba wahai ama layaba yamna phajaba program ni ko adum question oina ju hangba yai Mitai luanda ahanjina kari haina ramba kari proverb lege haiba taraga di hana yainau kona marup sanau haiba je khunggadoi ni ko kyan tare ko masigi ingiti marup haiba di amana amada punsi sinaningai neba gadai ko aduna amaga amana amagi mapukning maril munna khangdokna gadabani haiba neba question lere ko ahanba paragraph ahanba sentence maktada mamangi ahlaman jingna hana yainau kona marup sanau haibagi maram karigino haiba taragadi sikhunggadoi ko marup haibadi amana amada punsi sinaningai ni aduna amana amagi mapukning maril munna khangdokna gadabani haibane na khonggadeba yare ko next sal ama laibadadi phana munna yangi tawigumba song marup phangbadadi karisu thoina khalaude isam samba thoibido warau hawida haiba parada phajai haina khanba wahai pareng manga kha khandolaga iosine gandai ko amuktanga harake ko sal ama laibadadi phana munna yangi na tramarai ba adu kutpa dai masi adu tauba makhong adu tauba khotpa na yam laibani ko halaman gi khoigi wari da sanje laiba matanda adu tauba da tauba ga yam lai ko adugumba se yam lai yange ba tawgumba sum marup phangbadadi karisu thoina khalaudeaba marup ama phangbadadi kaisu thoina khalaudeaba khoije isam samba ko thoibido warau howida haiba parada phajai haina khanba wahai pareng manga kha khandolaga iyoba yare ko matham yangje matau amadi ngai haktang nungai minaruba tana marup hekta mawon khiyaba ko ngahaktang lambi amada kaigumba journey amada habetang plane da train da bus da natragana bus stand da natragana karigumba lambi ama samina bada lambi matiak maya khongna kaina habetang samina bada habetang unagi bada yakta khangna raga ko nupa oiro o bai maru nupi oiro maru ita na sana dana ne yakta maru yakta oigi ba khoi mioi baje adubani ko harije matau amadi ngai haktang nungai minaru batana maru yakta mawon khiyeba ko khoi gi marup se kendaba e ma je kamai to ba mioi no khopano magi parents father mother mama pana kamai to wi kholi imong manungda kamai to dana laiba mi no khopano do kyabo magi character do khanguba yangjaluba to dana na yakta kaigumba amadang haktang nungai minaruba haktang saminaruba haktang puluba do aduna yakta marup se mawon khiyaba oi khiyaba matau tamnada ba mioi ba laite ko khoi mioi ba sidi khwai matau tambada first ne ko natra karigumba adubu ayamba nadi aphabada matau tambagi sangdi wali ko aduna ne ko khoi manipur na sakhot bagi ko kitang thindari je
ꯑꯗꯨꯅ ꯑꯐꯕꯗꯨꯗ ꯑꯣꯏꯅ ꯃꯇꯧꯁꯦ ꯇꯝꯕ ꯇꯥꯔꯒꯗꯤ ꯐꯖꯅ ꯆꯥꯎꯈꯠꯀꯗꯕꯅꯦꯕ ꯑꯌꯥꯝꯕꯅ ꯐꯠꯇꯕ ꯆꯠꯅꯕꯤꯗ ꯑꯣꯏꯅ ꯃꯇꯧ ꯇꯝꯕ ꯑꯣꯏꯅ ꯇꯧꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯦ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯐꯠꯇꯕꯒꯤ ꯃꯇꯧ ꯇꯝꯒꯅꯨ ꯑꯐꯕ ꯃꯤꯁꯤꯡꯒꯤ ꯃꯇꯧ ꯇꯝꯃꯨ ꯅꯈꯣꯏ ꯅꯁꯥꯃꯛꯁꯨ ꯑꯐꯕ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯑꯐꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯇꯧ ꯇꯝꯅꯗꯕ ꯃꯤꯑꯣꯏꯕ ꯂꯩꯇꯦ ꯑꯉꯥꯡꯈꯩꯗꯅ ꯈꯔ ꯃꯌꯦꯛ ꯂꯥꯅ ꯃꯇꯧ ꯇꯝꯅꯤꯡꯕꯒꯤ ꯃꯑꯣꯡ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯉꯥꯡꯒ ꯑꯍꯜꯒꯁꯦ ꯌꯦꯡꯅꯕ ꯃꯇꯝꯗꯅꯦ ꯃꯇꯧ ꯇꯝꯅꯤꯡꯕꯒꯤ ꯆꯥꯡꯁꯦ ꯀꯅꯥꯅ ꯍꯦꯟꯕ ꯇꯥꯔꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯅ ꯍꯦꯜꯂꯦꯅ ꯍꯥꯏꯒꯗꯣꯏꯅꯤꯀோ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯒꯦ ꯑꯉꯥꯡꯒ ꯑꯍꯜꯒ ꯌꯦꯡꯅꯕꯗ ꯃꯇꯧ ꯇꯝꯅꯕꯒꯤ ꯆꯥꯡꯁꯦ ꯀꯅꯥꯅ ꯍꯦꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯅ ꯍꯦꯜꯂꯦꯅ ꯍꯥꯏꯒꯗꯣꯏꯕ ꯑꯗꯨꯒ ꯑꯋꯣꯏꯕꯃꯛꯇꯤ ꯅꯍꯥꯔꯣꯜꯗꯒꯤ ꯍꯧꯔꯒ ꯄꯨꯟꯁꯤ ꯁꯟꯙ꯭ꯌꯥ ꯌꯧꯁꯤꯜꯂꯕ ꯃꯤ ꯐꯥꯎꯕ ꯃꯥꯅ ꯅꯨꯡꯁꯤꯔꯨꯕ ꯃꯇꯧ ꯇꯝꯖꯅꯤꯡꯕ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯇꯧ ꯃꯔꯝꯆꯠ ꯕꯦꯕꯥꯔꯁꯤꯡ ꯇꯠꯇꯅ ꯅꯤꯡꯁꯤꯡꯉꯦꯕ ꯀꯣ ꯑꯗꯨꯕꯨ ꯃꯇꯧ ꯇꯝꯕꯁꯦ ꯑꯉꯥꯡꯒ ꯑꯍꯜꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯀꯅꯥꯅ ꯍꯦꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅꯗꯤ ꯍꯦꯜꯂꯦꯀꯣ ꯑꯗꯨꯕꯨ ꯑꯍꯟꯁꯨ ꯑꯗꯨꯝ ꯃꯇꯧ ꯇꯝꯗꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯝ ꯑꯉꯥꯡꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯁꯟꯙ꯭ꯌꯥ ꯌꯧꯔꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯕ ꯍꯥꯏꯕꯗꯤ ꯑꯍꯜ ꯑꯣꯏꯔꯕꯃꯇꯝ ꯐꯥꯎꯕꯗꯣ ꯑꯗꯨ ꯐꯥꯎꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯅꯥꯅꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕꯅ ꯆꯪꯈꯣꯜꯂꯕ ꯂꯥꯏꯔꯤꯛꯁꯤꯡꯕꯨ ꯅꯤꯡꯊꯤꯖꯔꯕ ꯃꯔꯨꯞꯀ ꯄꯥꯡꯈꯛꯅꯤ ꯍꯥꯏꯅ ꯆꯥꯡꯗꯝꯅꯩꯌꯦꯕ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯒꯦ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕꯅ ꯆꯪꯈꯣꯜꯂꯕ ꯂꯥꯏꯔꯤꯛꯁꯤꯡꯕꯨ ꯅꯤꯡꯊꯤꯖꯔꯕ ꯃꯔꯨꯞꯀ ꯄꯥꯡꯈꯛꯅꯤ ꯍꯥꯏꯅ ꯆꯥꯡꯗꯝꯅꯩ ꯍꯥꯏꯔꯤꯕ ꯋꯥꯁꯤꯒꯤ ꯂꯧꯁꯤꯟꯅꯤꯡꯉꯥꯏꯗꯤ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯃꯇꯧ ꯇꯝꯃꯨꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗꯒꯤꯁꯨ ꯃꯤꯅ ꯑꯐꯕ ꯃꯇꯧ ꯀꯌꯥ ꯂꯧꯈꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯒ꯭ꯌꯥꯟ ꯑꯩꯈꯣꯏꯅ ꯃꯤꯒꯤꯗ ꯃꯇꯧ ꯇꯝꯕꯗꯣ ꯑꯗꯨꯗꯤ ꯐꯠꯇꯦꯕ ꯃꯤꯒꯤꯗ ꯃꯇꯧꯇꯝꯕꯗꯤ ꯐꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯗꯒꯤ ꯑꯐꯕ ꯊꯕꯛ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯣ ꯑꯗꯨꯁꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯅꯪꯒꯤ ꯅꯥꯏꯕꯔ ꯔꯤꯂꯦꯇꯤቭ ꯃꯔꯤ ꯃꯇꯥ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯣ ꯃꯗꯩꯗꯁꯨ ꯇꯝꯍꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯇꯝꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯍꯥꯏꯔꯤꯕ ꯋꯥꯁꯤꯒꯤ ꯂꯧꯁꯤꯟꯅꯤꯡꯉꯥꯏꯗꯤ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯃꯇꯧ ꯇꯝꯃꯨꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗꯒꯤꯁꯨ ꯃꯤꯅ ꯑꯐꯕ ꯃꯇꯧ ꯀꯌా ꯂꯧꯈꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅꯁꯨ ꯃꯤꯉꯣꯟꯗꯒꯤ ꯑꯐꯕ ꯃꯇꯧꯁꯦ ꯂꯧꯕ ꯑꯗꯨꯒ ꯃꯤꯅꯁꯨ ꯑꯩꯈꯣꯏꯗꯒꯤ ꯑꯐꯕ ꯃꯇꯧꯁꯦ ꯂꯧꯔꯒꯗꯤ ꯑꯐꯕ ꯂꯤꯆꯠ ꯁꯥꯖꯠ ꯉꯥꯛꯇ ꯆꯠꯅꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯑꯃ ꯑꯣꯏꯗꯅꯀꯣ ꯃꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯃꯁꯤꯇꯅ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯍꯩ ꯃꯄꯨꯡ ꯐꯥꯅꯒꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯣꯏ ꯃꯔꯨꯞ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯈꯣꯏ ꯏꯁꯦꯟ ꯑꯃꯗꯤ ꯅꯈꯣꯏꯁꯨ ꯅꯃꯥꯟꯅꯕꯤ ꯇꯤꯟꯅꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯗꯒꯤꯁꯨ ꯑꯐꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯂꯧꯒꯗꯕꯅꯤ ꯂꯣꯏꯅꯅ ꯅꯪꯉꯣꯟꯗꯒꯤꯁꯨ ꯃꯈꯣꯏꯗ ꯑꯐꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯇꯝꯍꯟꯈꯤꯒꯗꯕꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯪꯁꯨ ꯅꯪꯒ ꯇꯤꯟꯅꯔꯤꯕ ꯅꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅꯕ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯂꯣꯏ ꯑꯣꯏꯃꯤꯟꯅꯒꯅꯦꯕ ꯅꯦꯛꯁꯇ ꯑꯐꯕ ꯃꯅꯥ ꯁ꯭ꯋꯥꯕꯄꯨꯗꯤ ꯐꯠꯇꯕꯅ ꯍꯥꯟꯅ ꯆꯨꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅ ꯁꯥꯟꯅꯩꯕ ꯑꯐꯕ ꯃꯅꯥ ꯁ꯭ꯋꯥꯕꯄꯨꯗꯤ ꯁ꯭ꯋꯥꯕꯀꯤ ꯋꯥꯍꯟꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯐꯕ ꯃꯅꯥ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯑꯐꯕ ꯃꯅꯥ ꯁ꯭ꯋꯥꯕꯄꯨꯗꯤ ꯐꯠꯇꯕꯅ ꯍꯥꯟꯅ ꯆꯨꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅ ꯁꯥꯟꯅꯩꯕꯀꯣ ꯑꯐꯕ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗꯗꯤ ꯃꯇꯝ ꯆꯪꯏ ꯏꯁꯥꯋꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯐꯠꯇꯕ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯕꯗꯗꯤ ꯐꯠꯇꯕ ꯑꯃ ꯇꯧꯕꯗꯗꯤ ꯃꯇꯝ ꯆꯪꯗꯦ ꯄꯩꯁా ꯆꯪꯗꯦꯕꯀꯣ ꯑꯗꯨꯅ ꯑꯐꯕ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗꯗꯤ ꯅꯠꯇ꯭ꯔꯥ ꯃꯇꯝꯁꯦ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦ ꯑꯗꯨꯅ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯚꯥꯞꯇ ꯔꯣꯝ ꯋꯥꯁ ꯅꯣꯠ ꯕꯣꯏꯜ ꯏꯟ ꯑ ꯗꯦ ꯀꯥꯟꯗ ꯍꯥꯏꯗꯣ ꯅꯠꯇ꯭ꯔꯥ ꯔꯣꯝꯁꯦ ꯅꯣꯡꯃꯗ ꯑꯣꯏꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯔꯣꯝꯁꯦ ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯈꯛꯇꯗ ꯑꯣꯏꯈꯤꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯆꯥꯎꯈꯠꯂꯤꯕ ꯃꯌꯥꯝꯗꯣ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯍꯤ ꯂꯤꯁꯤꯡ ꯆꯪꯈꯤ ꯍꯥꯏꯕꯗꯨꯕꯨꯅꯦꯕꯀꯣ ꯑꯗꯨꯕꯨ ꯐꯖꯈ꯭ꯔꯕ ꯕꯤꯜꯗꯤꯡ ꯑꯃ ꯌꯨꯝ ꯀꯩ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯐꯨꯔꯥ ꯗꯂꯥꯜ ꯑꯃ ꯃꯥꯡꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯨꯗꯛꯇ ꯃꯥꯡꯍꯟꯕ ꯌꯥꯏꯗꯅꯀꯣ ꯌꯥꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ
ꯑꯐꯕ ꯃꯅꯥ ꯁ꯭ꯋꯥꯕ ꯄꯨꯗꯤ ꯐꯠꯇꯕꯅ ꯍꯥꯟꯅ ꯆꯨꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅ ꯁꯥꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯐꯕꯗꯤ ꯃꯇꯝ ꯀꯨꯏꯅ ꯆꯪꯏ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯃꯇꯝꯗ ꯄꯥꯛꯄ ꯑꯣꯏꯅꯕ ꯃꯇꯧ ꯇꯝꯅꯕ ꯉꯝꯅꯗꯦ ꯑꯗꯨꯒ ꯐꯠꯇꯕꯗꯤ ꯌꯥꯝꯅ ꯊꯨꯅꯁꯨ ꯑꯣꯏꯒꯜꯂꯤ ꯃꯇꯝꯁꯨ ꯆꯪꯗꯦ ꯏꯁꯥꯁꯨ ꯋꯥꯗꯦ ꯍꯥꯏꯕꯅꯤꯀꯣ ꯑꯉꯥꯡꯅ ꯑꯐꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯇꯒꯤ ꯐꯠꯇꯕꯅ ꯍꯥꯟꯅ ꯆꯤꯟꯗ ꯄꯨꯏꯌꯦꯕ ꯅꯠꯇ꯭ꯔꯥ ꯑꯉꯥꯡꯅꯅꯦ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯗ ꯂꯥꯏꯔꯤꯛꯀꯤ ꯄꯔꯥꯁꯤꯡꯁꯤꯗ ꯍꯦꯛꯇ ꯐꯥꯕ ꯉꯝꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗ ꯀꯩꯗ ꯉꯥꯡꯅꯕ ꯗꯥꯏꯂꯣग ꯏꯁꯩꯁꯤꯗꯤ ꯍꯦꯛꯇ ꯐꯤꯂꯝꯗꯣ ꯍꯦꯛꯇ ꯌꯦꯡꯕ ꯂꯣꯏꯕꯒ ꯍꯦꯛꯇ ꯏꯁꯩꯗꯣ ꯍꯦꯛꯇ ꯇꯥꯕ ꯂꯣꯏꯕꯒ ꯍꯦꯛꯇ ꯆꯤꯟꯐꯥ ꯄꯨꯕꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯉꯥꯡꯅ ꯑꯐꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯇꯒꯤ ꯐꯠꯇꯕꯅ ꯍꯥꯟꯅ ꯆꯤꯟꯗ ꯄꯨꯏ ꯊꯣꯏꯅ ꯋꯥꯅ ꯍꯣꯠꯅꯔꯨꯗ꯭ꯔꯕꯁꯨ ꯍꯦꯛꯇ ꯆꯨꯁꯤꯜꯂꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯍꯥꯔꯣꯜꯅ ꯅꯤꯡꯊꯤꯅ ꯁꯣꯔ ꯆꯥꯅ ꯁꯦꯝꯗꯨꯅ ꯁꯛꯅꯔꯤꯕ ꯏꯁꯩꯗꯤ ꯇꯨꯡ ꯑꯣꯏꯅꯔꯒ ꯇꯥꯟꯖꯥꯎꯒꯤ ꯏꯁꯩ ꯁꯨꯔ ꯀꯥꯏꯅ ꯂꯥꯎꯔꯛꯄ ꯍꯦꯛ ꯇꯥꯕꯗ ꯑꯉꯥꯎ ꯑꯐꯩꯒꯤ ꯆꯣꯏꯔꯣꯜ ꯃꯥꯜꯂꯕꯁꯤꯡꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩꯑꯕ ꯑꯩꯈꯣꯏꯒꯤ ꯁꯩꯁꯛꯄꯁꯤꯡꯁꯤꯅ ꯃꯇꯝ ꯀꯨꯏꯅ ꯃꯇꯝ ꯆꯪꯅ ꯁꯨꯔ ꯄꯥꯟꯗꯅ ꯅꯠꯇ꯭ꯔꯥ ꯁꯨꯔ ꯄꯥꯟꯅꯅꯕ ꯍꯣꯠꯅꯗꯅ ꯁꯨꯔ ꯄꯥꯟꯗꯅ ꯁꯛꯂꯛꯄ ꯏꯁꯩꯁꯤꯗꯤ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦ ꯍꯥꯏꯕ ꯆꯪꯉꯤꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯀꯨꯏꯅ ꯁꯨꯔ ꯄꯥꯟꯗꯅ ꯁꯦꯝ ꯁꯥꯗꯅ ꯁꯛꯂꯛꯏꯕ ꯏꯁꯩꯗꯣ ꯍꯦꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯉꯥꯡꯁꯤꯡꯅ ꯄꯨꯡꯂꯥꯎ ꯂꯥꯎꯁꯟꯗꯅ ꯁꯛꯄꯗꯣ ꯃꯗꯨꯗꯨꯅ ꯍꯦꯟꯅ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯀꯣ ꯃꯌꯥꯝꯅ ꯄꯥꯝꯅꯕꯁꯦ ꯃꯁꯤꯅ ꯍꯦꯟꯕꯒꯤ ꯋꯥ ꯑꯣꯏꯅ ꯇꯧꯋꯦꯕ ꯀꯣ ꯍꯥꯏꯕꯗꯤ ꯃꯤꯅ ꯐꯖꯅ ꯁꯛꯏꯁꯦ ꯑꯩꯈꯣꯏꯁꯨ ꯁꯛꯀꯦ ꯑꯩꯈꯣꯏꯁꯨ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯈꯟꯗꯅꯅꯦ ꯃꯣꯏꯅ ꯍꯦꯛꯇ ꯁꯤꯊꯕꯒꯤ ꯃꯑꯣꯡ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯇꯧ ꯇꯝꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯅ ꯇꯧꯔꯛꯏꯕꯗꯨ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯁꯛꯎꯕ ꯇꯝꯃꯨꯔꯒ ꯐꯖꯅ ꯁꯛꯄꯗꯤ ꯅꯠꯇꯕ ꯄꯨꯡꯁꯛ ꯁꯛꯆꯟꯕꯁꯦ ꯃꯁꯤꯅ ꯍꯦꯟꯅ ꯃꯌꯥꯝꯅ ꯄꯥꯝꯅꯕꯒꯨꯝꯅ ꯑꯣꯏꯅ ꯇꯧꯋꯦꯕ ꯒ꯭ꯌꯥꯟ ꯑꯗꯨꯕꯨꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯅꯍꯥꯔꯣꯜꯅ ꯅꯤꯡꯊꯤꯅ ꯁꯣꯔ ꯆꯥꯅ ꯁꯦꯝꯗꯨꯅ ꯁꯛꯅꯔꯤꯕ ꯏꯁꯩꯗꯤ ꯇꯨꯡ ꯑꯣꯏꯅꯔꯒ ꯇꯥꯟꯖꯥꯎꯒꯤ ꯏꯁꯩ ꯁꯨꯔ ꯀꯥꯏꯅ ꯂꯥꯎꯔꯛꯄ ꯍꯦꯛ ꯇꯥꯕꯗ ꯑꯉꯥꯎ ꯑꯐꯩꯒꯤ ꯆꯣꯏꯔꯣꯜ ꯃꯥꯜꯂꯕꯁꯤꯡꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩꯑꯕ ꯌꯥꯔꯦꯀꯣ ꯀꯔꯝꯕ ꯃꯤꯑꯣꯏꯕꯨ ꯃꯔꯨꯞ ꯑꯣꯏꯒꯗꯒꯦ ꯑꯃꯁꯨꯡ ꯀꯔꯝꯕꯕꯨ ꯊꯥꯗꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯅꯩꯅꯁꯦꯕ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯅꯍꯥꯟꯈꯩ ꯅꯣꯏꯅ ꯇꯤꯟꯅꯔꯝꯃꯤꯕ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯅꯪꯒꯤꯗꯃꯛꯇ ꯄꯥꯔꯐꯦꯛ ꯑꯣꯏꯔꯕ꯭ꯔꯥ ꯃꯇꯤꯛ ꯆꯥꯔꯕ꯭ꯔꯥ ꯑꯗꯒꯤ ꯅꯪꯅ ꯁꯥꯅ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯌꯦꯡꯉꯁꯤꯀꯣ ꯁꯤꯗꯒꯤ ꯈꯪꯒꯗꯧꯔꯦꯀꯣ ꯑꯐꯕ ꯃꯔꯨꯞꯅ ꯀꯔꯝꯕꯅꯣ ꯐꯠꯇꯕ ꯃꯔꯨꯞꯅ ꯀꯔꯝꯕꯅꯣꯗꯣ ꯌꯦꯡꯉꯁꯤ ꯑꯗꯨꯅ ꯑꯐꯕ ꯃꯤꯈꯩ ꯈꯜꯂꯒ ꯑꯐꯕ ꯇꯤꯟꯅꯔꯣ ꯃꯈꯣꯏꯗꯒꯤ ꯑꯐꯕ ꯃꯇꯧ ꯇꯝꯃꯣ ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯐꯕ ꯂꯤꯆꯠ ꯆꯠꯂꯣ ꯑꯗꯨꯒ ꯅꯪꯉꯣꯟꯗꯒꯤꯁꯨ ꯑꯐꯕ ꯃꯇꯧꯁꯤꯡꯗꯣ ꯃꯣꯏꯗ ꯇꯝꯍꯜꯂꯣ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯁꯦꯕꯀꯣ ꯉꯁꯤꯗꯒꯤ ꯄꯔꯥꯁꯦ ꯄꯥꯔꯕ ꯃꯇꯨꯡꯗ ꯌꯦꯡꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯕꯨ ꯃꯔꯨꯞ ꯑꯣꯏꯒꯗꯒꯦ ꯑꯃꯁꯨꯡ ꯀꯔꯝꯕꯕꯨ ꯊꯥꯗꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯅꯩꯅꯁꯤ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯁꯛ ꯆꯦꯠꯄ ꯃꯤꯒ ꯍꯥꯏꯕꯗꯤ ꯑꯩꯒꯤꯗꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯆꯨꯝꯂꯕꯁꯨ ꯂꯥꯜꯂꯕꯁꯨ ꯃꯗꯨꯒꯤ ꯃꯍꯩꯗꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯌꯥꯅꯤꯡꯗ꯭ꯔꯕꯗꯨꯗꯤ ꯌꯥꯅꯤꯡꯗ꯭ꯔꯦ ꯀꯅꯥꯒꯤꯁꯨ ꯅꯋꯥ ꯇꯥꯔꯣꯏ ꯍꯥꯏꯕ ꯃꯤꯇꯥꯒ ꯃꯔꯨꯞ ꯑꯣꯏꯔꯣꯏꯗꯕꯅꯦꯕ ꯀꯔꯝꯕ ꯃꯤꯒ ꯃꯔꯨꯞ ꯑꯣꯏꯔꯣꯏꯗꯒꯦ ꯍꯥꯏꯕꯗꯣ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯁꯤ ꯑꯟꯗꯔꯂꯥꯏꯟ ꯇꯧꯁꯜꯂꯨꯀꯣ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯒꯦ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯁꯛ ꯆꯦꯠꯄ ꯃꯤꯒ ꯍꯥꯏꯕꯗꯤ ꯑꯩꯒꯤꯗꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯆꯨꯝꯂꯕꯁꯨ ꯂꯥꯜꯂꯕꯁꯨ ꯃꯗꯨꯒꯤ ꯃꯍꯩꯗꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯅꯤꯡꯗ꯭ꯔꯦ ꯀꯅꯥꯒꯤꯁꯨ ꯅꯋꯥ ꯇꯥꯔꯣꯏ ꯍꯥꯏꯕ ꯃꯤꯇꯥꯒ ꯃꯔꯨꯞ ꯑꯣꯏꯔꯣꯏꯗꯕꯅꯦꯕ ꯑꯍꯥꯟꯕꯗ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯄꯥꯔꯛꯀꯦꯀꯣ ꯁꯨꯝ ꯑꯩꯅ ꯅꯤꯡꯂꯤꯕꯁꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯗꯕꯅꯤ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯐꯠꯇ꯭ꯔꯕꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯕꯨꯛ ꯊꯣꯛ ꯑꯗꯨꯇꯕꯨ ꯊꯣꯏꯗꯣꯛꯅ ꯂꯨꯅ ꯅꯤꯡꯂꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯅꯥꯀꯜ ꯑꯃꯠꯇ ꯎꯕ ꯃꯤꯇꯥꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯈꯣꯏꯁꯤ ꯃꯁꯥꯒꯤ ꯑꯕꯤꯃꯠ ꯃꯗꯨꯇꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯕꯨꯁꯨ ꯊꯧꯁꯥꯅꯤꯡꯗ꯭ꯔꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯃꯨꯟꯅ ꯑꯗꯨꯝ ꯇꯥꯁꯤꯀꯣ ꯁꯤꯗ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯅꯤꯅ ꯀꯩꯁꯨ ꯑꯔꯨꯕ ꯑꯣꯏꯗꯦꯀꯣ
ꯃꯔꯨꯞꯀꯤ ꯂꯝꯗꯝꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯋꯥꯈꯜ ꯑꯅꯤꯗꯨ ꯇꯤꯟꯅꯔꯒ ꯊꯕꯛ ꯄꯥꯡꯊꯣꯛꯃꯤꯟꯅꯒꯗꯕꯅꯦꯕ ꯀꯣ ꯃꯔꯨꯞꯀꯤ ꯂꯝꯗꯝꯗꯤ ꯀꯔꯤꯅꯣꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯃꯥꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯋꯥꯈꯜ ꯑꯅꯤꯗꯨ ꯇꯤꯟꯅꯔꯒ ꯊꯕꯛ ꯄꯥꯡꯊꯣꯛꯃꯤꯟꯅꯕꯗꯨꯕꯨꯅꯦꯕ ꯅꯦꯛꯁꯇ ꯑꯃꯨꯛ ꯄꯥꯖꯦ ꯑꯋꯣꯏꯕꯃꯛꯇꯤ ꯑꯩꯒꯤꯗꯤ ꯍꯥꯏꯔꯤꯕꯁꯤꯅ ꯃꯔꯣꯏꯔꯦ ꯀꯅꯥꯒꯤꯁꯨ ꯃꯋꯥ ꯇꯥꯔꯣꯏ ꯍꯥꯏꯔꯤꯕ ꯃꯤꯁꯤꯒ ꯃꯔꯨꯞ ꯀꯣ ꯑꯃꯗꯤ ꯁꯃꯥꯖꯀꯤ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯅꯤꯡꯐꯗ꯭ꯔꯕꯅꯦꯕ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯔꯛꯀꯦꯀꯣ ꯑꯋꯣꯏꯕꯃꯛꯇꯤ ꯑꯩꯒꯤꯗꯤ ꯍꯥꯏꯔꯤꯕꯁꯤꯅ ꯃꯔꯣꯏꯔꯦ ꯀꯅꯥꯒꯤꯁꯨ ꯃꯋꯥ ꯇꯥꯔꯣꯏ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅ ꯃꯔꯨꯞ ꯑꯃꯗꯤ ꯁꯃꯥꯖꯀꯤ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯅꯤꯡꯐꯗ꯭ꯔꯕꯅꯦꯕ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯅ ꯁꯃꯥꯖꯀꯤ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯅꯤꯡꯐꯗꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯒꯤꯗꯤ ꯍꯥꯏꯔꯤꯕꯁꯤꯅ ꯃꯔꯣꯏꯔꯦ ꯀꯅꯥꯒꯤꯁꯨ ꯃꯋꯥ ꯇꯥꯔꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅꯦꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ नेक्स्ट क्वेश्चन नेक्स्ट क्वेश्चन पारादो पारके सेंटेंस मुना ताजे यामना नोकन खेगनबा को मतंग चारबसु चाद्रबसु मतम अयाबदा खिगतकनबा कनागुंबा अमगी करिसु लैतबा मगुन खरा उरगा हेक्ता मथागतपा नत्रगना खन्थदना हेक्ता मसैबा इराय लाइना पुनिंग मवोंग कायगनबा मितासिंगा मरुप ओइरोइदबनेबको मरुप ओइरोइदबा मिगी कैरेक्टर ngathani हाइरेजिदुना मुना मुना ताजिको अमुका पारके यामना नोकन खेगनबा मतंग चारबसु चाद्रबसु मतम अयाम्बदा खिगतकनबा कनागुंबा अमगी करिसु लैतबा मगुल खरा उरगा हेक्ता मथागतपा नत्रगा खन्थदना हेक्ता मसैबा इराय लाइना पुनिंग मवोंग कायगनबा मितासिंगा मरुप ओइरोइदबनेबा यारेको हाइरिबा मितासिदा सिंग लेमजनिंगाय मवोंग मतौ लैत्रबनेबा दनाइको हाइरिबा मितासिदा सिंग लेमजनिंगाय मवोंग मतौ ब्याक्ति क्या लैत्रबने कारंबा मिवैदा खोगी सिंग लेमजनिंगाय मवोंग मतौ लैतबगे हाइबा तारगदि मतम सुपदा मतम अयामदा दम खिगत कानबा नोकनबा मिवैसिंगजे मसिदैदा न खुंगदोइनिको ग्यान ताइको महा इसम समलबनी को महा इसम समलबनी कारंबा मिवैजे इसम समगे हाइबा तारगदि दम अयाम मतमदा खिगत कानबा नोकनबा मिवैसिंगजे मसिबनिको सैदा लाकदोइजे ग्यान ताइको मागा सेक्शनना करिगुंबा वा अमता तानबा यारोइदबनेबा क्वेश्चन दम याम लेरेको पाखुमदे कारंबा मिवैगा सेक्शनना करिगुंबा वा अमता तानबा यारोइदबगे याना हाइरागस्तम पाखुमदि समानदोइनिको जानताब्रा यामना नोकन खेगनबा मतंग चारबसु चाद्रबसु मतम अयामदा खिगतकनबा कोदगी मिगी करिसु लैतबा मगुल खरा उरगा थागकनबा मिवैजिंगजे मसि लाकदोइनिको मथंगदा मसाना वाखल निंथीना खन्थबा हाइद्रबा मितासिदी करिसु लैतना इसम समबा हिरम अमना माबु नुंगाय हनबा वाहनबा लाइना ngamganeaba ko masana wakhal ningthina khantaba haitraba mitasidi karisu laitana isam samba hiram amana mabo nungai hanba wahanba laina ngamganeaba yareko next paragraph tong parake masatagi wajaba yamna ka hena thiba mitaga maru woroidabane ko maru woroidaba mi ki character ngatani ko laijingje masatagi wajaba yamna ka hena thiba mitaga maru woroidabani hariba mitasi ka hena likpasu soidrabane ko karamba mitase ka hena likpa soidrabage haba taragadi masagi wajaba yamna ka hena thiba mitaje Shiboneko
ꯍꯥꯏꯔꯤꯕ ꯃꯤꯇꯥꯁꯤꯒ ꯀꯔꯤꯒꯨꯝꯕꯗꯁꯨ ꯄꯨꯛꯆꯦꯟ ꯇꯤꯡꯅ ꯈꯛ ꯇꯤꯟꯅꯕ ꯌꯥꯗꯦꯕꯀꯣ ꯀꯦꯟꯗꯕ꯭ꯔꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯥ ꯍꯦꯟꯅ ꯊꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯁꯤꯁꯤꯒ ꯄꯨꯛꯆꯦꯟ ꯇꯤꯡꯅ ꯈꯛ ꯇꯤꯟꯅꯔꯣꯏꯗꯕꯅꯦꯕ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯈꯥꯛꯅꯤꯡꯉꯤ ꯀꯣ ꯀꯔꯤꯅ ꯃꯍꯥꯛꯇꯤ ꯃꯁꯥꯇꯒꯤ ꯈꯟꯈꯤꯒꯗꯕꯅꯤꯅ ꯄꯨꯛꯅꯤꯡ ꯇꯤꯡꯊꯣꯛꯅ ꯇꯤꯟꯅꯗ꯭ꯔꯕ ꯃꯤꯗꯤ ꯃꯥꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯃꯤꯟꯅꯔꯣꯏꯗꯕꯅꯦꯕꯀꯣ ꯃꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯆꯪꯈꯣꯜꯂꯕ ꯃꯤꯇꯥ ꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯑꯣꯏꯖꯕ ꯌꯦꯡꯅꯤꯡꯕꯒꯤ ꯆꯪꯈꯣꯜꯂꯕ ꯃꯇꯧꯗꯨ ꯐꯣꯡꯗꯣꯛꯇꯅꯕ ꯐꯅꯗꯤ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯪꯂꯥ ꯃꯔꯛꯇ ꯎꯔꯣꯛꯀꯨꯝꯕꯅꯤ ꯈꯪꯗꯕ ꯌꯥꯔꯣꯏꯕ ꯍꯥꯏꯕꯗꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯥ ꯍꯦꯟꯅ ꯊꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯁꯤꯁꯤꯒ ꯃꯔꯨꯞ ꯑꯣꯏꯒꯅꯨ ꯍꯥꯏꯕꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯉꯣꯟꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕꯗꯤ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯅꯦ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯗꯨꯝ ꯈꯜꯂꯅꯦꯕ ꯃꯔꯨꯞ ꯃꯄꯥꯡꯒꯤꯅꯤ ꯏꯃꯥꯟꯅꯕꯤꯒꯤꯅꯤ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗꯒꯤ ꯑꯋꯥꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯇꯤꯡꯊꯣꯔꯛꯄ ꯍꯥꯏꯕꯗꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯁꯔꯨꯛ ꯑꯗꯨ ꯀꯩꯁꯨ ꯂꯩꯔꯔꯣꯏꯕ ꯏꯃꯥꯟꯅꯕ ꯃꯁꯦꯜ ꯑꯣꯏꯔꯒꯁꯨ ꯅꯦꯛꯁꯇ ꯑꯩꯒꯤ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯋꯥꯈꯜꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯋꯥ ꯌꯥꯎꯗꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯊꯣꯛꯇꯕ ꯃꯤꯇꯥꯒ ꯃꯔꯨꯞ ꯑꯣꯏꯗꯕꯅ ꯐꯩꯌꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯋꯥꯈꯜꯅ ꯂꯦꯞꯄꯒ ꯇꯧꯗꯕ ꯃꯤꯅ ꯍꯥꯏꯔꯒ ꯊꯕꯛ ꯇꯧꯕ ꯃꯤꯇꯥꯗꯣ ꯃꯗꯨꯒꯁꯨ ꯃꯔꯨꯞ ꯑꯣꯏꯔꯣꯏꯗꯕꯅꯦꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏꯗꯕꯅꯦꯕ ꯀꯣ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯔꯝ ꯆꯥꯗꯅ ꯑꯔꯨꯕ ꯗꯥꯏꯇ꯭ꯌ ꯂꯩꯕ ꯋꯥꯏ ꯆꯤꯟꯕ ꯍꯦꯜꯂꯤ ꯃꯥꯒꯤ ꯃꯕꯨꯗꯤꯁꯨ ꯐꯛꯆꯤꯜꯂꯤ ꯀꯣ ꯆꯥꯎꯈꯠꯇꯦꯕ ꯑꯗꯨꯒꯨꯝꯕ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯄꯨꯊꯣꯛꯑꯒ ꯇꯧꯗꯕ ꯃꯤꯅ ꯍꯥꯏꯔꯒ ꯃꯤꯅ ꯇꯧ ꯍꯥꯏꯔꯒ ꯇꯧꯕ ꯑꯗꯩ ꯀꯩꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯁꯤ ꯇꯧꯔꯗꯤ ꯁꯤ ꯑꯣꯏꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯅ ꯃꯁꯥꯅ ꯈꯟꯖꯗꯕ ꯃꯤꯉꯣꯟꯗ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯪꯉꯒ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯗꯨꯒ ꯀꯩꯗꯧꯉꯩꯗ ꯃꯔꯨꯞ ꯑꯣꯏꯔꯣꯏꯗꯕꯅꯦꯕꯀꯣ ꯁꯨꯝ ꯀꯩꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯁꯨꯝ ꯍꯪꯉꯛꯇꯅ ꯌꯦꯜꯂꯛꯇꯅ ꯂꯩꯔꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯛ ꯆꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯅꯪꯉꯣꯟꯗꯁꯨ ꯑꯌꯦꯠꯄ ꯑꯃ ꯑꯣꯏꯗꯅ ꯁꯨꯝ ꯃꯥꯅ ꯍꯪꯉꯛꯇꯅ ꯃꯥꯅ ꯁꯨꯝ ꯌꯦꯠꯁꯟꯗꯅ ꯂꯩꯔꯗꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯗꯨꯗꯨꯒꯁꯨ ꯃꯔꯨꯞ ꯑꯣꯏꯔꯣꯏꯗꯕꯅꯦꯕ ꯅꯦꯛꯁꯇ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯗꯕꯗ ꯆꯤꯡ ꯐꯨꯛꯀꯗꯕꯒꯨꯝ ꯇꯧꯕ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯅ ꯈꯟꯊꯗꯨꯅ ꯂꯩꯒꯟꯕ ꯇꯧꯒꯨꯝꯕꯁꯨꯡ ꯏꯄꯥꯡꯗꯤ ꯄꯥꯡꯊꯣꯛꯇꯕ ꯑꯄꯤꯛꯄ ꯑꯆꯧꯕ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯒꯟꯕ ꯆꯤꯡꯅꯖꯒꯟꯕ ꯅꯤꯡꯍꯟꯅꯒꯟꯕ ꯃꯤꯁꯛꯀ ꯃꯔꯨꯞ ꯑꯣꯏꯔꯣꯏꯗꯕꯅꯦꯕꯀꯣ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯅ ꯈꯟꯕ ꯃꯤꯑꯣꯏꯗꯣ ꯀꯩꯗꯥꯏꯀꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯅ ꯈꯟꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯁꯤꯁꯤꯒꯁꯨ ꯃꯔꯨꯞ ꯑꯣꯏꯔꯣꯏꯗꯕꯅꯤ ꯃꯈꯣꯏꯒꯁꯨ ꯃꯔꯨꯞ ꯑꯣꯏꯕ ꯐꯠꯇꯦ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯒꯤꯇꯥꯗ ꯇꯥꯃꯁꯀꯔꯇꯥ ꯈ꯭ꯋꯥꯏ ꯃꯛꯇꯒꯤ ꯑꯇꯣꯟꯕ ꯃꯈꯜꯒꯤ ꯊꯧꯃꯤ ꯀꯧꯋꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯀꯔꯝꯕ ꯃꯤꯁꯛꯄꯨ ꯒꯤꯇꯥꯗ ꯇꯥꯃꯁꯀꯔꯇꯥ ꯀꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯅꯦ ꯆꯤꯡ ꯐꯨꯛꯀꯗꯧꯕꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯗꯨꯕꯨꯅꯦꯕ ꯑꯩꯈꯣꯏꯅ ꯇꯥꯃꯁꯀꯔꯇꯥꯅ ꯍꯥꯏꯖꯩ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯉꯁꯥꯏꯗꯒꯤ ꯄꯥꯔꯛꯏꯕ ꯉꯁꯥꯏꯗꯒꯤ ꯇꯧꯔꯛꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯏꯔꯣꯏꯗꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯝ ꯑꯔꯨꯕꯁꯨ ꯀꯥ ꯍꯦꯟꯅ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯄꯥꯊꯔꯛꯀꯦꯀꯣ ꯄꯔꯥꯁꯦ ꯑꯗꯨꯝ ꯃꯊꯪꯗ ꯌꯦꯡꯁꯤ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯃꯇꯧꯁꯤꯡ ꯑꯇꯣꯞꯄ ꯑꯃꯗ ꯈꯪꯈ꯭ꯔꯕꯗꯤ ꯑꯅꯤꯁꯨꯕ ꯑꯗꯨꯁꯨ ꯃꯥꯒꯨꯝꯅ ꯃꯥꯡꯊꯔꯛꯑꯦꯕ ꯃꯣꯏ ꯁꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯦ ꯑꯇꯣꯞꯄ ꯃꯤꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯈꯪꯉꯛꯏꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯁꯨ ꯃꯥꯡꯅꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯑꯦꯕ
ꯐꯠꯇꯕ ꯃꯇꯧꯗꯨ ꯍꯦꯛꯇ ꯂꯧꯅꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅ ꯁꯥꯅꯦꯕ ꯉꯁꯥꯏ ꯃꯀꯣꯛꯇꯁꯨ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯇꯝ ꯀꯨꯏꯅ ꯆꯪꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯇꯧ ꯇꯝꯕꯁꯦ ꯉꯝꯅꯗꯦ ꯇꯝꯅꯗꯦ ꯑꯗꯨꯒ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯇꯝꯁꯦ ꯀꯨꯏꯅꯁꯨ ꯆꯪꯗꯦ ꯑꯗꯨꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗꯅ ꯍꯦꯟꯅꯁꯨ ꯄꯥꯝꯅꯩꯌꯦꯕ ꯃꯇꯧ ꯇꯝꯕꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯅꯦꯛꯁ ꯄꯦꯔꯥꯒ꯭ꯔꯥꯐꯇ ꯌꯦꯡꯁꯦ ꯃꯄꯥꯟ ꯊꯣꯡꯗ ꯌꯥꯝꯅ ꯃꯇꯧ ꯃꯥꯜꯍꯜꯂꯒ ꯆꯦꯛꯁꯤꯜꯂꯒ ꯂꯥꯏꯊꯣꯛꯀꯟꯕ ꯍꯥꯏꯕꯗꯤ ꯃꯅꯨꯡ ꯃꯄꯥꯟ ꯌꯥꯝꯅ ꯅꯥꯏꯅ ꯆꯠꯄ ꯃꯗꯨꯃꯛꯅ ꯃꯥꯒꯤ ꯂꯝꯆꯠꯄꯨ ꯐꯥꯔꯛꯂꯕꯗ ꯃꯥꯕꯨ ꯆꯞ ꯆꯥꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯤꯁꯛꯀ ꯃꯔꯨꯞ ꯑꯣꯏꯐꯗꯦꯕ ꯍꯥꯏꯕꯗꯤ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯅ ꯆꯠꯄꯗꯣ ꯆꯤꯟꯗꯅ ꯑꯃ ꯍꯥꯏꯕ ꯊꯕꯛꯇꯅ ꯑꯃ ꯇꯧꯊꯣꯔꯛꯄ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯗꯕꯒ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯍꯥꯏꯕꯗꯤ ꯃꯥꯟꯗꯤ ꯌꯥꯝ ꯃꯥꯟꯍꯟꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯗꯨꯒ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯅ ꯆꯣꯡ ꯑꯃꯐꯥꯎ ꯆꯥꯗꯕ ꯂꯩꯗꯅꯀꯣ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯁꯨ ꯃꯔꯨꯞ ꯑꯣꯏꯔꯣꯏꯗꯕꯅꯦꯕ ꯍꯥꯏꯔꯤꯕ ꯃꯤꯇꯥ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯤꯟꯅꯕ ꯈꯛ ꯌꯥꯔꯣꯏꯕ ꯅꯦꯛꯁꯇ ꯃꯉꯣꯟꯗꯒꯤ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯒꯗꯕ ꯍꯤꯔꯝ ꯑꯃ ꯑꯁꯥ ꯇꯧꯔꯨꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯀꯩꯗꯧꯉꯩꯗꯁꯨ ꯀꯔꯤꯃꯠꯇ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯇꯦꯡꯕꯥꯡꯅꯤꯡꯂꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯀꯔꯤꯒꯤ ꯃꯥꯅꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯄꯨꯛꯆꯦꯜ ꯃꯇꯤꯡ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯤꯅ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯐꯅ ꯃꯇꯧ ꯃꯥꯜꯍꯟꯅꯕ ꯍꯣꯠꯅꯕꯗꯨ ꯃꯅꯥꯅ ꯍꯩꯃꯥꯡ ꯁꯥꯖꯕꯅꯤ ꯃꯗꯨꯅ ꯀꯩꯗꯧꯉꯩꯗꯁꯨ ꯍꯩꯃꯥꯡꯒꯨꯝ ꯀꯥꯟꯅꯔꯣꯏꯕꯀꯣ ꯃꯅꯥꯅ ꯍꯩꯃꯥꯡ ꯁꯥꯕꯗꯤ ꯅꯠꯇ꯭ꯔꯥ ꯃꯅꯥꯅ ꯍꯩꯃꯥꯡ ꯁꯥꯕꯗꯣ ꯍꯩꯃꯥꯡꯒꯨꯝꯅ ꯀꯩꯁꯨ ꯆꯥꯕ ꯌꯥꯔꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯇꯧꯗꯤ ꯌꯥꯝ ꯃꯥꯜꯍꯟꯕ ꯑꯗꯨꯒ ꯊꯕꯛꯇꯤ ꯑꯃꯐꯥꯎ ꯄꯥꯡꯊꯣꯔꯛꯇꯕ ꯊꯕꯛ ꯑꯣꯏꯅꯗꯤ ꯑꯃꯐꯥꯎ ꯎꯊꯣꯔꯛꯇꯕ ꯃꯤꯇꯥꯁꯤꯡꯁꯦ ꯃꯁꯤꯒ ꯀꯩꯗꯧꯉꯩꯗ ꯃꯔꯨꯞ ꯑꯣꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯅꯤꯀꯣ ꯅꯦꯛꯁꯇ ꯌꯦꯡꯁꯦ ꯋꯥꯈꯜ ꯁ꯭ꯋꯥꯕ ꯃꯥꯟꯅꯕ ꯉꯥꯛꯇ ꯃꯔꯨꯞ ꯑꯣꯏꯕ ꯐꯪꯅꯔꯨꯕ ꯅꯠꯇꯦ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯅ ꯄꯥꯝꯕ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕꯗꯣ ꯉꯥꯛꯇ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯁ꯭ꯋꯥꯕ ꯃꯥꯟꯅꯕ ꯉꯥꯛꯇ ꯃꯔꯨꯞ ꯑꯣꯏꯕ ꯐꯪꯅꯔꯨꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯃꯗꯨ ꯊꯦꯡꯅꯔꯕꯗꯤ ꯁꯅꯥꯅ ꯃꯅꯝ ꯅꯨꯡꯁꯤꯕꯒꯨꯝꯕꯅꯦꯕꯀꯣ ꯀꯔꯝꯕ ꯃꯤꯑꯣꯏ ꯊꯦꯡꯅꯔꯕꯗꯤ ꯁꯅꯥꯅ ꯃꯅꯝ ꯅꯨꯡꯁꯤꯕꯒꯨꯝ ꯊꯣꯛꯄꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯁ꯭ꯋꯥꯕ ꯃꯥꯟꯅꯕ ꯉꯥꯛꯇ ꯊꯦꯡꯅꯕꯁꯦ ꯃꯁꯤꯕꯨꯅꯦꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯁꯅꯥꯁꯦ ꯃꯤ ꯂꯣꯏꯅꯃꯛ ꯄꯥꯝꯅꯩ ꯅꯠꯇ꯭ꯔꯥ ꯃꯃꯜ ꯌꯥꯝꯅ ꯂꯩꯕ ꯌꯥꯝꯅꯁꯨ ꯐꯖꯔꯕ ꯄ꯭ꯔꯦꯁꯤꯌꯁ ꯑꯥꯏꯇꯦꯝ ꯑꯃꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯝꯅꯩꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯅꯨꯄꯤꯁꯤꯡꯅ ꯍꯦꯟꯅꯁꯨ ꯄꯥꯝꯅꯩꯗꯅꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯐꯖꯕ ꯄꯥꯝꯅꯕ ꯐꯖꯕ ꯌꯥꯝꯅ ꯄ꯭ꯔꯦꯁꯤꯌꯁ ꯑꯣꯏꯕ ꯑꯀꯤ ꯑꯃꯧꯒꯤ ꯑꯣꯏꯕ ꯁꯅꯥꯗꯩꯗ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯃꯅꯝꯒ ꯑꯃꯨꯛ ꯅꯝꯃꯛꯑꯗꯤ ꯄꯥꯝꯃꯣꯏꯗꯕ ꯃꯤ ꯀꯅꯥ ꯂꯩꯒꯦꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕꯅꯦꯕ ꯃꯁꯤꯒꯤ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯃꯁꯤꯒꯤ ꯑꯋꯣꯏꯕꯃꯛꯇꯤ ꯑꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯁ꯭ꯋꯥꯕ ꯁꯤꯟꯐꯝ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯒꯤ ꯈꯣꯡꯆꯠꯅ ꯑꯁꯤꯅꯤ ꯃꯔꯨꯞꯀꯤ ꯃꯐꯝꯅ ꯑꯃꯅꯦꯕ ꯒ꯭ꯌꯥꯟ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯁ꯭ꯋꯥꯕ ꯑꯗꯒꯤ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯄ꯭ꯔꯣꯐꯦꯁꯟ ꯀꯩꯀꯥ ꯇꯧꯕ ꯑꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯂꯤꯆꯠ ꯁꯥꯖꯠꯁꯤꯅ ꯑꯃꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯇꯤꯟꯅꯕ ꯃꯔꯨꯞ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯇꯣꯞ ꯇꯣꯞꯄ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯃꯔꯨꯞ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯣꯏꯅꯕꯁꯤꯒ ꯑꯗꯒꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯒ ꯂꯣꯏꯅꯃꯛ ꯈꯦꯠꯅꯩ ꯑꯃꯐꯥꯎ ꯃꯥꯟꯅꯗꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯔꯨꯞ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯔꯨꯞ ꯈꯟꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗꯩꯗ ꯌꯥꯝꯅ ꯂꯨꯔꯤꯁꯦ ꯃꯁꯤꯁꯤꯕꯨꯅꯤ ꯀꯕꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯃꯊꯪꯒꯤ ꯁꯦꯟꯇꯦꯟꯁꯇ ꯑꯃꯨꯛ ꯌꯦꯡꯁꯤ ꯔꯥꯝꯗꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯁꯥꯎꯒꯟꯗꯦ ꯑꯈꯥꯡ ꯀꯜꯂꯤ ꯂꯈꯟꯅ ꯐꯤꯡꯉꯤ ꯁꯥꯎꯒꯜꯂꯤ ꯑꯈꯥꯡ ꯀꯟꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯅꯤꯗꯨ ꯉꯝꯈꯩ ꯂꯩꯇꯅ ꯆꯥꯅꯩꯌꯦꯕ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯩ ꯔꯥꯝꯗꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯁꯥꯎꯒꯟꯗꯦ ꯑꯈꯥꯡ ꯀꯜꯂꯤ ꯂꯈꯟꯅ
ꯁꯩꯗ ꯐꯤꯡꯉꯤꯅ ꯍꯥꯏꯒꯗꯧꯅꯤꯀꯣ ꯄꯥꯅ ꯏꯔꯤꯁꯦ ꯐꯝꯋꯟꯊꯣ ꯄ꯭ꯔꯤꯟꯇꯤꯡ ꯃꯤꯁꯇꯦꯛꯅꯤ ꯐꯤꯡꯉꯤ ꯁꯥꯎꯒꯜꯂꯤ ꯑꯈꯥꯡ ꯀꯟꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯅꯤꯗꯨ ꯉꯝꯈꯩ ꯂꯩꯇꯅ ꯆꯥꯅꯩꯌꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯑꯗꯒꯤ ꯑꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯁ꯭ꯋꯥꯚꯥꯕ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯃꯔꯨꯞ ꯑꯣꯏꯒꯗꯕꯅꯤ ꯋꯥꯈꯜ ꯁ꯭ꯋꯥꯚꯥꯕ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯇꯤꯟꯅꯒꯗꯕꯅꯤ ꯀꯣ ꯍꯥꯏꯔꯤꯕ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯤꯑꯣꯏꯁꯦ ꯉꯥꯛꯇ ꯇꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗꯩꯗ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯂꯥꯜꯂꯦꯕ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯑꯅꯤꯁꯦ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯁ꯭ꯋꯥꯚꯥꯕ ꯃꯥꯟꯅꯗꯕ ꯃꯤꯑꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕ ꯑꯗꯒꯤ ꯎꯅꯕ ꯇꯤꯟꯅꯕ ꯇꯥꯔꯒꯁꯨ ꯑꯃꯅ ꯉꯥꯡꯕꯁꯦ ꯑꯃꯅ ꯇꯥꯕ ꯑꯃꯅ ꯉꯥꯡꯕꯁꯦ ꯑꯃꯅ ꯂꯧꯕ ꯍꯥꯏꯕꯗꯤ ꯐꯖꯅ ꯂꯣꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯅ ꯂꯣꯏꯅꯕ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯕ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯕꯨꯅꯤꯀꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯥꯟꯅꯕ ꯉꯥꯛꯇ ꯂꯣꯏꯅꯕꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯂꯩꯇꯦ ꯃꯥꯟꯅꯗꯕꯁꯤꯡ ꯂꯣꯏꯅꯕꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣই ꯍꯥꯏꯁꯦ ꯑꯃꯅ ꯑꯃꯒꯤ ꯋꯥꯁꯦ ꯇꯥꯕꯤꯕ ꯀꯣ ꯃꯇꯦꯡ ꯄꯥꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗ ꯑꯗꯨꯝ ꯑꯣꯏ ꯁꯤꯕꯨꯅꯤꯀꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯇꯞꯄ ꯁꯥꯎꯒꯟꯗꯕ ꯑꯈꯥꯡ ꯀꯟꯕ ꯃꯤꯒ ꯑꯩꯈꯣꯏꯒꯤ ꯐꯤꯡꯕ ꯁꯥꯎꯒꯟꯕ ꯈꯥꯡ ꯀꯟꯗꯕ ꯃꯤꯒꯁꯨ ꯑꯗꯨꯝ ꯂꯣꯏꯅꯕ ꯌꯥꯏꯅ ꯃꯥꯅ ꯄꯨꯁꯜꯂꯛꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯂꯧꯁꯤꯡ ꯆꯥꯎꯔꯕ ꯄꯨꯛꯆꯦꯜ ꯐꯖꯔꯕ ꯗꯥꯗꯥ ꯀꯣ ꯗꯥꯟ ꯇꯧꯕꯇꯅ ꯃꯁꯤꯟꯖꯥꯡ ꯑꯣꯏꯔꯕ ꯀꯔꯅꯅ ꯄꯪꯂꯞ ꯇꯧꯕ ꯃꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯂꯣꯚꯤ ꯑꯣꯏꯔꯕ ꯀꯅꯥꯃꯇꯅ ꯍꯥꯏꯕ ꯏꯟꯗꯕ ꯉꯥꯛꯆꯥꯎ ꯊꯦꯛꯂꯕ ꯗꯨꯔꯖꯣꯙꯟꯒ ꯑꯅꯤꯒꯤ ꯋꯥꯈꯜ ꯁ꯭ꯋꯥꯚꯥꯕ ꯈꯦꯅꯔꯕꯃꯛꯅꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯆꯥꯟꯅꯩꯌꯦꯕ ꯀꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯩꯗꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯔꯥꯝꯒ ꯑꯗꯒꯤ ꯔꯥꯝꯒ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯀꯅꯥꯒ ꯂꯈꯟꯒꯒꯤ ꯈꯦꯅꯕ ꯑꯅꯤꯗꯨꯁꯨ ꯎꯠꯂꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯗꯥꯗꯥ ꯀꯔꯅꯒ ꯑꯗꯒꯤ ꯗꯨꯔꯖꯣꯙꯟꯒ ꯑꯅꯤꯒꯤ ꯈꯦꯅꯕꯁꯨ ꯎꯠꯂꯦꯀꯣ ꯑꯗꯨꯅ ꯈꯦꯅꯗꯕ ꯉꯥꯛꯇ ꯁ꯭ꯋꯥꯚꯥꯕ ꯃꯥꯟꯅꯕ ꯉꯥꯛꯇ ꯃꯔꯨꯞ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯕ ꯐꯪꯉꯤ ꯍꯥꯏꯕꯗꯨꯁꯨ ꯀꯣ ꯂꯥꯟꯒꯅꯤ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯀꯣ ꯂꯝꯆꯠ ꯃꯥꯟꯅꯗꯕ ꯃꯤꯑꯣꯏ ꯑꯅꯤꯁꯨ ꯐꯖꯅꯕꯨ ꯀꯣ ꯂꯣꯏꯅꯔꯕꯗꯤ ꯐꯖꯅꯕꯨ ꯇꯤꯟꯅꯔꯒꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯆꯥꯅꯩ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯗꯨꯕꯨꯅꯤꯀꯣ ꯁꯤꯗ ꯃꯇꯥꯡꯁꯤꯗ ꯐꯣꯡꯗꯣꯛꯏꯁꯦ ꯅꯦꯛꯁꯇ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯣ ꯂꯣꯏꯅꯈꯤꯑꯕ ꯅꯠꯇ꯭ꯔꯥ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯈꯤ ꯀꯔꯅꯒ ꯗꯨꯔꯖꯣꯙꯟꯒꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯈꯣꯡꯆꯠꯂꯣꯝꯗ ꯌꯦꯡꯂꯒ ꯆꯤꯟꯇꯥ ꯄꯣꯠꯂꯨꯝꯅꯒꯟꯕ ꯃꯤꯅ ꯍꯔꯥꯎ ꯇꯌꯥꯝꯒꯟꯕ ꯃꯤꯒ ꯑꯇꯞꯄ ꯃꯤꯅ ꯈꯔ ꯐꯤꯡꯕ ꯃꯤꯒ ꯇꯤꯟꯅꯕꯗꯤ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯒꯤ ꯂꯝꯂꯣꯝꯗ ꯌꯦꯡꯂꯒ ꯕꯩꯒ꯭ꯌꯥꯅꯤꯛ ꯑꯃꯒ ꯁꯥꯍꯤꯇ꯭ꯌꯤꯛ ꯑꯃꯒ ꯇꯤꯟꯅꯕꯗꯤ ꯄꯨꯟꯁꯤ ꯂꯦꯟꯐꯝꯗ ꯁꯣꯏꯗꯅ ꯂꯥꯏꯅ ꯃꯥꯏ ꯄꯥꯛꯀꯅꯦꯕ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯔꯛꯀꯦ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯀꯔꯝꯕ ꯃꯤꯑꯣꯏ ꯇꯤꯟꯅꯕ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯃꯗꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯃꯤꯑꯣꯏ ꯇꯤꯟꯅꯕ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯔꯒꯗꯤ ꯌꯦꯡꯁꯤꯀꯣ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯦ ꯆꯦꯟꯕ ꯃꯤꯁꯤꯡꯁꯦ ꯇꯤꯟꯅꯔꯒꯗꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯪ ꯇꯞꯄ ꯃꯥꯏ ꯄꯥꯛꯄ ꯃꯤꯗꯣ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯇꯥꯍꯧꯁꯤ ꯅꯣꯠ ꯇꯧꯁꯟꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯆꯥꯅꯕ ꯅꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯟꯁꯤꯀꯣ ꯃꯁꯤꯗꯒꯤ ꯌꯥꯔꯦꯀꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯈꯣꯡꯆꯠꯂꯣꯝꯗ ꯌꯦꯡꯂꯒ ꯆꯤꯟꯇꯥ ꯄꯣꯠꯂꯨꯝꯅꯒꯟꯕ ꯃꯤꯅ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯇꯧꯕꯗ ꯋꯥꯒꯟꯕ ꯆꯤꯟꯇꯥ ꯄꯣꯛꯒꯟꯕ ꯃꯤꯅꯅꯦ ꯍꯔꯥꯎ ꯇꯌꯥꯝꯒꯟꯕ ꯃꯤꯒ ꯂꯣꯏꯅꯒꯗꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯇꯞꯄ ꯃꯤꯅ ꯈꯔ ꯐꯤꯡꯕ ꯃꯤꯒ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯌꯥꯝ ꯇꯞꯄ ꯃꯤꯅ ꯈꯔ ꯐꯤꯡꯕ ꯃꯤꯒ ꯂꯣꯏꯅꯒꯗꯕ ꯇꯤꯟꯅꯕꯗꯤ ꯑꯗꯒꯤ ꯑꯗꯨꯒ ꯑꯃꯨꯛ ꯕꯤꯗ꯭ꯌꯥ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗꯅ ꯑꯃꯨꯛ
ꯕꯤꯗ꯭ꯌꯥꯒꯤ ꯂꯝꯂꯣꯝꯗ ꯌꯦꯡꯂꯒ ꯕꯩꯒ꯭ꯌꯥꯅꯤꯛ ꯑꯃꯒ ꯁꯥꯍꯤꯇꯤꯛ ꯑꯃꯒ ꯇꯤꯟꯅꯕꯗꯤ ꯄꯨꯟꯁꯤ ꯂꯥꯟꯐꯝꯗ ꯁꯣꯏꯗꯅ ꯂꯥꯏꯅ ꯃꯥꯏ ꯄꯥꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯅꯣꯠ ꯇꯧꯁꯟꯁꯤ ꯑꯟꯗꯔꯂꯥꯏꯟ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯈꯜꯂꯨꯀꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯅꯪꯁꯦ ꯀꯔꯝꯕ ꯀꯦꯔꯦꯛꯇꯔ ꯑꯣꯏꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯗ ꯅꯪ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯀꯔꯝꯕ ꯃꯔꯨꯞ ꯀꯣ ꯇꯤꯟꯅꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯗꯕꯒꯦ ꯑꯗꯣ ꯈꯜꯂꯣꯀꯣ ꯑꯣꯀꯦ ꯑꯣꯜ ꯑꯣꯐ ꯌꯨ ꯊꯦꯡꯛꯁ